West countries-singna Ukraine-bu Great Zone-dagi lawthokpiyu Zelensky. European Union amasung Russia anigi marakta lairiba Great Zone asidagi West countries-singna sinbiduna Ukraine-bu lawthokpinaba taksinkhre. Wafam asi Zelensky na Copenhagen-da pangthokliba Democracy Summit-ta saruk yaraduna phongdokhiba wafam adu video-da thadokuna khangalakibane. Hawjik oiriba phibam asida West country-gi politician kharana taha na Ukraine bu European Union da pusinanaba wahang hanglakle. Wahang asigi paukhumda Zelensky na miyamgi ayaba yauraba amade kipna support tawrabade European Union da yawbagi oithokpa lay haikhe. Zelensky na makata na hangkiba wahangda European core beluna Europe ki jati khudingmak chap manana ikai khumnabaga lonana laibak khudingmak maruoina laurabade karigidamak Ukraine gi laibakpu matam sangna European Union amasung Russia anigi marakta Grey Zone da thamlibano haiba wahang hangkhe wafam asi 2022 ge Democracy Perception Index release tawkraba matung ikan Canada na President Zelensky na phongdorokhibane. Perception Index adu da yamna chawna Ukraine gi mateng kaya pangnarakli amade Russia da natana Europe amade masigi wangmada laiba laiba khudingmakka lairiba marising adu lainadaba pamli haina index adu dagi khangba ngamkhe. Democracy Perception Index ke manga suba volume asi malem gi oina yengbada khwaidagi chawba chahi gi oina democracy chatpa laibak singgi survey report amane. Masi latna amasung Democracy Foundation gi alliance singna maruoiba thodang lauduna laibak yangkhai gi apamba wakhalon sing cover tawraga malem gi oiba miyam gi chada humbudraga manga represent tawriba Democracy Perception Index ne. Index asi tha sigi mapan amasung tarada Copenhagen da mangarak suba oina pangthokpa Democracy Summit aduda phongkhibane numit nini chathakiba mifam aduda US ki hanagi President Barack Obama, European Parliament ke President Roberta Metsola amasung Lithuanian ge Prime Minister Ingrida Šimonytė wangangkhe mifam aduda Zelensky na court tawduna phongdokhiba wafamda karigidamak Russia na international law ge document khudingmak violate tawduna thabak chatharibano. Hawjik phawba karigidamak makhoina laibaksingi lainariba marising block tawduna naitom tabagi matawda lairibasi karigino haiba wahangsing hangkhe. Mahakna hangkiba wahangsing asina takli madude mahaki wafamsing asida Europe ki laibaksingna chaingak piraktrabade European gi lairiba system sing mapung phaba ngamloi haibane. Prophet ikaiba pikibagi matangda Al-Qaeda na Delhi, Mumbai, UP city singda attack tawgani ki hankre. Center da laingak pairiba party Bharatiya Janata Party BJP na suspend tawkraba luchingbe Nupur Sharma na Islam gi Prophet Muhammad ta ngangkiba ikaiba piba wangangsing adugi matangda achobo wathok thoklingai terrorist organization Al-Qaeda in the subcontinent AQIS na Prophet ki izat kidamak thengnanaba Delhi, Mumbai, Gujarat amasung Uttar Pradesh ki achoba city singda suicide attack sing chatharagani haina ki hankre. Terror gi khutpu aduna June 3, 2022 da thokiba statement amada saffron terrorist sing aduna hawjik Delhi amasung Bombay amasung Uttar Pradesh amasung Gujarat ta makhoi gi aroiba matam adu ngairagani haikhe. Humanity gi chawthoksaningai oiriba Prophet Muhammad ta ikaiba pikhiba sing aduna ngakpiba natraga chanbiba amata phangloi Santi natraga security na makoibu kanba ngamloi amasung masigi wathok asi awaba phongdokpa natraga condemn tawbagi wahi amata na loisilloi haina kihanbagi cherol aduna haikhe. Makoina makoigi yumsingi manungda natraga lanban gumna chaksinna khariba makoigi army cantonment sing adugi manungda lotuna laifam lairoi. Karigumba ikoina ikoigi nungsijaraba prophet adugi laman khumdraga de aikoigi ima singna ikoigi dama karigumba amata awaba pokloi haiba cherol aduna makha takhe. Aikoigi prophet adugi mayokta laiba sing aikoina hatkane aikoigi haksang sing amasung aikoigi angang sing ge haksang sing adu explosive sing punsingani amasung aikoigi prophet pu ikaiba piriba rank sing adu pokhai hangani haina Al-Qaeda in the subcontinent aduna haikhe. BJP gi maruoiba thomi anina prophet Muhammad ki mathakta yamna mathong chadaba wangang sing ngangkhiba adugi matangda Nongsup Asia gi laibak sing da pak chauna asauba phongdok naraklingai Al-Qaeda gi wafam adu phongdok lakhibane. Maraksida prophet ki mathakta wakai sing ngangkhibe Nupur Sharma na mangon da hanabagi ki helakle haiba wakat amage matangda FIR ama laukhatkraba tungda Delhi police na mahak amasung mahaki imungda security pikre. Panba yabade BJP na Nupur Sharma nomaijing numita party dagi suspend tawkhi amasung
अतोप नाविन कुमार जिंदाल कौबा दिल्ली यूनिट मीडिया की मकोक अदुसु पार्टी दगी तांथोखे मखोई मथक्ता बीजेपी ने लौखलक्किबा थबक अदुगे मतुंगदा नुपुर सरमना महाकपु वाथोक ओइरबा स्टेटमेंट अदु करिगुम्बा कंडीशन अमत्ता थमदना अमुक हंदोखी अमसुंग हौजिक थोकलेबा ज्ञान पापी मोक्स वाथोक अदुदा पल्लदुना अइखोइगी महादेव लॉर्ड सिवदा लेप्तना इकाइबा पिरगलिबा अदुदा पीबा पाखुम अमा ओइना महाकी वाफमसिंग अदु फोंदोखिबनी हाइखे मुस्लिम ग्रुप सिंगना पाक्सनना डेमोन्स्ट्रेशन सिंग चथरखिबा अमसुंग कुवैत कतार इरान ओमान अमसुंग सऊदी अराबिया न चिंगबा लैबाकसिंगदगे अकनबा यानिंगदबा फोंदोकनरखिबदगे बीजेपी ने स्टेटमेंट अमा थोक्तुना पार्टी असिना लाइनिंग पुमनमकपु इकाइ खुमनै हाइखि अमसुंग कनागुम्बा लाइनिंगी ओइबा मियोय अमगी मफमदा इकाइबा पीबा हाइबदु कन्ना यानिंगदे हाइखे बीजेपी वांगांगलोय नुपी नुपुर शर्मागी वाफमसिंग अदु नुमित खरनिगी ममांगदा टीवी डिबेट अमदा फोंदोकलखिबनी अदुगा हौजिकते लौथोखरबा नवीन कुमार जिंदालगी ट्वीट सिंग अदुनसु लैबाक कया मरुमदा इंडिया के पोथोक सिंग बॉयकॉट तौनबा अपील कया तौनरखरे नुपुर शर्मा फानबा डिमांड दिल्ली हैदराबाद लुधियाना कोलकाता प्रयागराज अमसुंग लखनऊदा पाक्सना प्रोटेस्टिंग चथखरे प्रोफेट मुहम्मद की मतंग वाथोक ओइबा वांगांग कया ngang बीजेपी लुसिंगबे नुपुर शर्मा फानबगी डिमांड तौदुना ngarang मुस्लिम कम्युनिटी की मियोइसिंगना लैबाक सिनबा थुंगना प्रोटेस्टिंग चथखरे दिल्ली की जमा मस्जिद हैदराबाद के मक्का मस्जिद लुधियाना की जमा मस्जिद कोलकाता के पाक सर्कस प्रयागराज के अताल अरिया अमसुंग लखनऊ नचिंगबा सिटी सिंगदा नुपुर शर्मा फानबगी डिमांड तौबा प्रोटेस्टिंग चथखे वेस्ट बेंगल दा कोलकाता की पाक सर्कस ता यामलब मियाम पुनखी अमसुंग बीजेपी की हौजिक सस्पेंड तौखरबे नुपुर शर्मा अमसुंग पार्टी दगी तांथोखरबा लुचिंगबा नवीन जिंदाल फानबा डिमांड तौखे उत्तर प्रदेश के प्रयागराज की अताला एरियादा इराई लाइसोन थौरम सिंगे मतुंग नुंगना थानखे सहारनपुरदा हानगी बीजेपी वांगांगलोय अदुगी मथक्ता थबक लौखनबा खोलाउसिंग लाउखे मोरादाबाद अमसुंग लखनऊदसु फिबम असिगा चप मानना मियामगी खोंजंग चंगसिनखे लखनऊदा तिलेवाली मस्जिदता प्रोटेस्टर लिसिंग कयाबु बैरिकेड सिंगदगे हेंदोलक्तनबा पुलिसना थिंखे प्रयागराज एडीजी की गाड़ी अदु प्रोटेस्टर सिंग अदुदा सोखे झारखंड की रांचीदा गाड़ी सिंग मई थाखी अमसुंग नुंगना थानखे महाराष्ट्रदा सस्पेंड तौखरबी बीजेपी लुसिंगबी नुपुर शर्मा की अथीबा वांगांग अदुगे मायोक्ता सोलापुरदा यामलब मियाम अमना प्रोटेस्ट खोंजंग अमा चंगसिलखे लुधियाना जमा मस्जिदना प्रोटेस्ट की अपील अमा तौरखिबा मतुंग पंजाब की मफम कयादा प्रोफेटपु इकाइबा पीबसिंगबु फानबा डिमांड तौखे वाथोक असिगी मतंगदा जम्मू एंड कश्मीर के चिनाब वैली के मरुओइबा टाउनसिंगदा कर्फ्यू थमखरे अमसुंग इंटरनेट सर्विसिंग कक्थटखरे सोशल मीडिया दा वाथोक ओइबा याबसिंग थागलखिबगी मतंगदा प्रोटेस्ट अदु चथरखिबने श्रीनगर दा सुखुदक थोंग लोनखि अमसुंग कैपिटल सिटी अदुदा इंटरनेट कक्थटखरे वरदावाद टाउन दा प्रोटेस्टिंग चथरखिबदगे एडमिनिस्ट्रेशन ngarang नुमिदांग वाइरम टाउन अदुदा कर्फ्यू थमखरे रामबान डिस्ट्रिक्ट मी अहुम नत्रगा हेना पुनबदा अथिंगबा थमखरे टाउन अदुदा फ्लैग मार्च चटनबा आर्मी कौथोखरे इस्लाम की मैसेंजर प्रोफेट मुहम्मद की मायोक्ता बीजेपी की वांगांगलोय नुपुर शर्माना ngang वाकाइसिंग अदुबु जम्मूदा मियोय खरना अमुक फोंगना सौगलखिबदगे बर्दवाहादा कांगलुप मसेल की मरक्ता उंखनरखिबने अरोइबदा ताबिरिबा पुनमकपु थागतजरे।